Indo-Myanmar border fencing kakathlamba haibis India ki national security de singnabani lokesor Manipur ki apunba saktam kahendanaba ITP singnama sagi mayimda hanjinjaragi haibada laingakna yadribasi Manipur mase tana thuwainaba hotnabagira India ki ngamkhai da khari ba sambal sing kakathlakpa matamda India lengana tumina lesinpam tokti Pakistan amasung China ga lonari ba ngamkhai da handak Myanmar ki ngamkhai paringda khari ba border fencing kakathlamba ki thawang du satharamlabadi asoba lanjaw mu soidana tholambasu yai Indo-Myanmar border fencing kakathlamba haibisi India ki national security de singnarakpani masida lengana tumina yengdu lesinpam tokti hausu phaw action amata lokhatriba kari gino haina khundrakpam kendra gi MLA thoksom location asabuwang ama thamnakli hiram masiga mari lainana ngasi babu parada le pama ki official residence pangthoki ba paw gi mifim amada magna makhatan hai illegal immigrants na Manipur sangsilaktuna lamdam asigi apun bagi saktam thugaina ba honnarak pamadi khabai khara sana otna ba honnarak li basi thingnana ba Indo-Myanmar border fencing atuba matamna khana bagi damak assembly da phaw kiara khana warep lokhi brekri say sigi December ani da border pillar number 67 amadi 68 ki marakta meter sani rom sana border fencing inthuram liba sida mafam adubu ngakna ba lariba Assam Rifles na uhogda ba haibasi angpui aduk sangwa fencing adu mikup ta kaksat pangambanati haiba border pillar siga Assam Rifles ki post kan yamna nakna leiba mafamni fencing kaktat pegi thaba adu kanana sa tharambano haiba lenga nga sisu putok pangamdri senaba sing phaba sungamdri miyam da khangan begi muhutta lotsin duna thamna bo hotnari ba karigino BJP lenga asina border fencing khari haiduna miyam na panghai da haijin mali security post kan naknari ba madi gari sathok sin yaba mafam adu phawbada kakthатlamlaba asinadi singnung amadi loknung dari kari oiramgani thawong asi lenga asina yengduna leirabanina drug smuggler tawba amadi nongmai yonthok yonsin tawba yanaba lamdam asida khundaminari ba furup masial gi marakta ungkhatna hananaba atamnana kaktat hanba mali haibada hamamba tokloi lenga asina mari leirabadi numinani humni gi manungna senaba sing phagadabani border fencing naun amu khajingadabani loinana matungda thawong sa tharaglabadi thengnaba mikupta nongmaina kapkadabani haibagi asawbu order thokadabani singdana law and order amata leitaba aduga tamdana law and order leitaba yaroi haibadudi lenga na phuru kanglu khaidoktuna Manipur mase tana thugaina bo honabani Manipur leiriba PR lenga asi nongmai kapa lephanabagi khaktanati thokliba thawdo wathok singasi yengsinduna singa mari tam animakta law and order mapung phana ngaklabani ngaknanabani handakta su Imphal East district ki leitan pokpi khulgi sumang maktada kanglon kana lambi semjilakwi wathok laikre mafam aduna mari leina bo official singa satminaduna yengsilupa matamna hairiba lambi adu kanglon kaina semjilakpani haina yanaraba phawba thingba laitri tumina yengduna lairi masina takpadi lenga asina Manipur bu mase tana thugai pa pamli haibani mana makhatana hai Manipur gi apunba saktam bu kaihan be yaroi haiduna lanjenari ba IDP singa masa masa gi mayumda hanjin jaragi hairakpa matamda lenga asina security matiksan thamduna mayumda hanjin hanbigi muhutta tear gas kaptra talakli IDP singbu masagi mayumda hanjin handaba haibisi Manipur bu khaibung setokna duna mase tana thugaina bo honabani hana lerama chief secretary na IDP sing December phawgi manungda hanjin hangani haikibadu thabak to onthokpa ngairi kariguma thabak to onthokpa ngamdrabadi asoba irang ama soidan lakani chief secretary na phongdu ramniba wafam adu governor in council gi waremni governor na khangdi haiduna senbe yaroi ngangthokibu wa ngakna sanaba honabiu haina phongtokhi MLA location na makhatana hai Manipur gi lambi puna maksat payadri Pibam Patraba lambi sing semjinana palengang na tender thokidaba kushilakli athuba matamda mathau taba sanpham sing kaithoktuna lambi sing semjinana bo honabiu public works department da nauna chief engineer oina lakhiba sinasu sport satuna magi leiriba engineer singa tanaduna work program hapna bo honabiu hanas phongdoki Mental trauma na maram oidun Chuchampur dagi lanjalakhiba IDP ama laikhidri haukiba sahi lising aniga kungo humdugi me humdiki haurakhiba sahi aniga tha taret phajilaglaba Manipur gi conflict asina maram oiduna Chuchampur gi mandap laikai digi lanjanarakhiba IDP irengbam Zotilal Singha laikhidri Manipur gi conflict asina maram oiduna mental trauma mayuknabadi ki haukiba sahi lising aniga kungo humdugi August thada BP stroke tawbadigi sanglaba sahi aniga tha mari hena bed ridden oiduna like narakhiba irengwam Zotilal Singhana laikhidabada lanjenarak group na noaitaba phungdorakli
Laikidrab irengmum Zotilal Sampuriki Lanjinarakun Hyangthang, Naran Kunjilda Hang, Relief Camp, the Sedang Pam Lauduna, Yamna Wan and Sipa Masagi, Anabadu, Maki, Imungi Makedi, government you ever mating Amata Pangdana, like an Atunalakibani, Mangna Laikidavada, Hawkibata Sigi, Mangada, Larian, Yareks and group and Nuaitaba Pungo Gitaramum Spangokri. Lariang Yarection Group na Tadora Pachirola Mading Singani Kungo Humdigi me Humdigi Horakiba Irang Sisali Isiki December Power the Puna Nomit Samapangan Nifu Turkshin. Relief came the Sang the Pam Lauduna Lady Bamuashina, Nasi Papa Masaki Memda, Hanjan and Yahan Biohaina, Marilena Authority give my Kadi Taxin Laklabasu, Marilena State Amadi, Central Government give my Kadi ITP Singbu, Masagi Mayumda, Hanjan Hanbangam than a lady, Langana ITP Singbu Masagi Mayum the Hanjan Bangam the Leba Sigi, constitutional Leba Miam the Piriba, constitution ki right at the Congo Navani, Kiarahan ITP Singi Makadi Masagi Mim the Hanjan Han Bio Hainamati, ITP Sing a Ting Ribetuan, Tungan Messating a Sigi Matang Marilena, authority give Makada, demand out on Laglabasu, Nasi Paupalenga Makadi, ITP Singu, rehabilitation Town Navigi Sab Kuzul Torang, Sentok Lane Hingam Navigi Akanava Taukshil, ITP Sing the Ting Ribapung Wakal Marilena Sating Sing, in Kalagriba Mahiro. The Mahimasing Tabi policy program Mata Mapungana Pangto Pangam lady. IDP sing the Ting the River Saking Sing Asibu Yangsin Biu Hina Lao River Kolau Singasi, Marilena authority and Asi Power Tabi than a lady Hensu laying Lariang Yarection Group not Tadora Pachul as in Makatarkli. Like Kidraba Eremum Zotilal Gimasan P. Naurem, Rositana Awabas I think Kang Libasigi Matata, Magna Akankan Bam Amagaloina. New Delhi the Satuna IDP Singa Marilenaba, Point Kunyawa, Memorandum Amasuleba Asigi, President Amadi, Tuan Ministry Kiara Pishinduna, IDP Singi, Livelihood Amadi, Bakogi Tungi Punshi is a line Himangam Nabagi Akanaba policy program Kalang Kimakadigi, Pangto Nabasu, Dakshin Kiba like Creati. UG Taraganitui phare Nongmei Madi Gari Pangli. Police control room na ngarang numidang tholak pa sirol amada ngarang security force na RPA PLA gi Hairok Part 2 Kaithel Salam Lairak Tigi Angoksna Elias Santos Yankagi Nithui Kopa Kedar Ama Hairok Gate area Digi Parari Aduga KYKL gi Koirembi Kok Awang Laikai Digi Usam Tomba Elias Haibra Sai Kungamari Kopa Kedar Ama Su Kairembi Kok Saiton Lobuk area Digi mobile phone Ama Kona na Pari Ripak Purogi Kaibulam Zauk Singway Makale Kai Digi Housing na Lampel Supermarket Lairaba Irom Boyai Elias Yaitan Masay Kungamari Koba Kedaramasu, Nagamapal Kangzabi Leraki, Community Hall Manatigi, Parehari, Loinana, Sirolasina, Rang Police Security Force na Pare Herak Libe Kedar Sing, KCP Apun Bagi, Lamoy Konang Kong, Land number 1 Digi, Sinam Deven Say Kungamanga, Ningtakong, Wat number 2 Digi, Pripaki, Toksom, Susil Kumar, Elias Amos Kuntragamari, KCP Apun Bagi, Mayang Impaldigi, Konsam Announce Kungatur Amasu, Jusampur Kuga Tampak Tiki Housing a new Lamboland Lairaba, Koiram Langamba Maiti Se Kungatred, Makoi Ani Digi, Ahang Magazine Aniga Konaba, LMZ Carbine. Mobile phone ama masum two-wheeler ama phakat klehri amaromda koideng na lusingba UNLF ki laiprak mamang laikai digi soibam basanta Elias samthaba sai kuntraga teret rigyang bam laikai salam lerak tigi kizam masjid Elias damen sai kunya khai gamathoi pripak purogi wapok pi maning laikai digi thoksom Kingston Elias thabal sai kunga taruk KCP MFL gi sakmaijin khoidum dagi kaisam Thamba Elias Pritam si Kuntrang to Amasum KCP Taibangan Bigi Langtabal Kunau Digi Wakambam Singland si Kungamapan Supari Mawandaki mobile phone Amamasum diesel auto ama recover Tauri Hadi Koki Natragana Kanglup Amada Lopum Amadilam Yon Kibulate Prem Kumar Sangmaizin Part 2 Joint Farming Cooperative Society Limited and Koki Natragana Kanago Makanglup Amatada Lopum Natragana Lam Society Sigi Chairman Waikom Sanatom Bamasum Secretary Oinam Brozen Luinana Member Amatana Yon Kibulate Hina Society Sigi Treasurer Prem Kumar Funduraki Ngarang Sangmaizin Maning Lakai the Labor Society Sigi Officer Society Digi Society Chairman Secretary Executive members ngamadi atay members singyaw na pangtokiba pau gimip mamada Prem Kumar na makatan haikibada masana masabu chairman ni hajab W na ba mitay amasu masana masabu secretary na hajab L manglem mana nga amasu nga sige electronic amadi print media ra phongdorak li buwapam sing semjin sajin ba yumpam yawdo mangtani
society asi khumjai lising ani ga taragi November 13 na matam adugi assistant register cooperative society ARCS kaksing oiramba officer mana society asi cancellation toki madugi matung ARCS masamang na kumza English nga niga tara matugi April kunga marida amuk nauna general body mi pampang tuna society asigi anauba committee member khan kipani general body mi pamadusu W naba amasum L manglem bahari ba mi anisi lakibani aduga madugi makha tarakpada manglem bahari ba masana masau society gi secretary na haizari ba mi kumza English nga niga tara ga 3 December 13 matam dur district cooperative officer DCO kaksing the general body mi ama kona na ba sirol tharamki sirol duna maram waraga DCO na kumza English nga niga taraga ni pan gi June 6 notice thoktuna sahi du gi July taraga mapan GB kokhi sirol aduna English nga niga taraga mathure kakhi ba secretary da pirak padigi khangba ngamki GB numit aduna miyam gi quorum फादबदगी अमुक हना जुलाई तरागनी थोइदा सोसाइटी की ऑफिस जीबी पांगथोक्तुना सोसाइटी की मतौ निंगथिना पांगथोक्तुना लाखि कुमजा इंग्लिश सिंगनी के कुनगो हुमदोई की अगस्त 3 जीबी अमुक पांगथोक्तुना सही दुगी सेप्टेम्बर 15 पांदा जीबी न खल्लब थौपुबसिंग एप्रूव तौदुना ngasi chairman ओइरिबा W सनातोंबा मसुम सेक्रेटरी ऑफ ब्रोजेना सोसाइटी सिगी थाबकसिंग पांगथोक्तुना लाखि मासिदा कमिटी असिना कुकी दा लौ योनख्रे हादिबसी अरानबा युमफम सुयाव यावद वाफम नि फोंदोखि Pakistan amasum Afghanistan ki malta khuthokna khre miyoi manga sikri Saudi Arabia da Pakistan amasum Afghanistan ki malta khuthokna ba lepna duna ing tapagi wari sanabada mahiyan kidraba matungna Pakistan amasum Afghanistan ki malta ngamkhai gi saruk singa akan mamon amuhana khuthokna khre hari khuthokna ki badu Pakistan lanmi na haurakhi bani haina Afghan Taliban ki wangang loi Zabihullah Mujahina maral sirakibuga loina Afghanistan ki miyoi manga sikhi ba miyoi manga adu ki manuna Taliban ki miyoi amasu yawki hari Pakistan lanmin Afghanistan gi Kandahar province ta leiba spin boldak ta nongmei kapa horak tu namioi singa du hat ki bani haina Taliban gi mekedi gi maral shirki Pakistan gi PM Shahbaz Sharif na Saman border tamna Afghan lanmi singa nongmei kapa horak ki bani haina su Taliban lengak ta maral shirakri hari